ꯕꯖꯥꯔꯗ ꯂꯩ ꯍꯧꯖꯤꯛ ꯅꯣꯡꯃꯥꯏꯖꯤꯡ ꯕꯖꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩ ꯊꯔꯣꯏ ꯂꯩꯔꯛꯏ ꯊꯔꯣꯏ ꯆꯥꯒꯦ ꯑꯝꯇꯪ ꯃꯌꯥꯝꯗꯨ ꯊꯔꯣꯏ ꯑꯩ ꯂꯩꯒꯅꯤ ꯊꯔꯣꯏ ꯉꯁꯤ ꯁꯤ ꯉꯥꯁꯦ ꯀꯩ ꯀꯧꯔꯤ ꯀꯤ ꯃꯥꯁꯦ ꯇꯨꯕꯗ ꯃꯤꯗꯨ ꯁꯂꯥꯏꯗꯤ ꯃꯤꯅ ꯍꯧꯖꯤꯛꯇꯤ ꯂꯦꯡꯉꯝꯕꯅꯤ ꯁꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯊꯔꯣꯏ ꯂꯩꯍꯥꯟ ꯂꯩꯔꯛꯄꯗꯣ ꯁꯤꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯉꯛꯀꯦ ꯊꯔꯣꯏꯁꯦ ꯊꯣꯡꯕꯕꯨꯗꯤ ꯎꯠꯂꯔꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯈꯪꯅꯔꯤꯗꯨꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏ ꯍꯩꯅꯩꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯎꯠꯇꯔꯦ ꯑꯗꯨꯅ ꯑꯩ ꯊꯣꯡ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯨꯔꯥ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯐꯖꯔꯝꯃꯤꯀꯣ ꯅꯍꯥꯟ ꯀꯤꯂꯣꯗꯅꯦ ꯂꯨꯄꯥ 80 ꯍꯥꯏꯕꯀꯣ ꯑꯩꯅ ꯑꯙꯥ ꯀꯤꯂꯣ ꯈꯛ ꯂꯧꯔꯦ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯔꯣꯏ ꯊꯔꯣꯏ ꯆꯥꯁꯤꯜꯂꯒ ꯌꯥꯝ ꯒꯦꯁ ꯀꯥꯏ ꯍꯥꯏꯅ ꯄꯥꯝꯗꯤ ꯄꯥꯝꯃꯒꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅꯤ ꯑꯩꯅ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯕ ꯎꯠꯂꯛꯀꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯟꯅ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯤꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯁꯨ ꯌꯦꯡꯉꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯊꯔꯣꯏ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯗꯨ ꯆꯤꯛꯊꯔꯛꯀꯦ ꯐꯖꯕ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯉꯁꯤꯁꯨ ꯁꯤꯡꯖꯨ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯃꯌꯥꯝ ꯂꯐꯨꯊ꯭ꯔꯣꯅꯦ ꯑꯗꯩ ꯂꯣꯏ ꯁꯨꯔꯦꯗ ꯃꯅꯥꯇꯥꯕꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯩ ꯐꯗꯤꯒꯣꯝ ꯇꯣꯅꯤꯡꯀꯣꯛꯁꯨ ꯑꯃ ꯑꯅꯤꯈꯛ ꯍꯥꯞꯄꯤ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯁꯤꯅꯀꯣ ꯑꯗꯨ ꯂꯦꯇꯦꯁꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯃꯦꯊꯤ ꯃꯅꯥ ꯁꯤꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯁꯦꯀꯣ ꯑꯩꯅ ꯍꯦꯛꯇꯤ ꯍꯦꯛꯂꯛꯇ꯭ꯔꯦ ꯉꯔꯥꯡ ꯍꯦꯛꯄꯩ ꯂꯩꯕ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯍꯧꯕꯗꯣ ꯃꯩ ꯁꯤꯁꯨ ꯀꯣꯟꯅꯝ ꯆꯥꯒꯦꯅ ꯂꯥꯛꯑꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯃꯁꯥꯡꯅꯤ ꯉꯁꯤꯅ ꯈꯔ ꯋꯥꯔꯦ ꯅꯍꯥꯟꯒꯤꯗꯨꯅ ꯍꯦꯜꯂꯦ ꯁꯥꯡꯕ ꯑꯩ ꯅꯍꯥꯟꯒꯤꯗꯩ ꯂꯩꯔꯛꯄꯅꯤ ꯑꯗꯩ ꯊꯔꯣꯏꯁꯤꯅꯅꯦ ꯀꯤꯂꯣꯗ 80 ꯍꯥꯏꯀꯣ ꯑꯗ ꯑꯩꯅ ꯑꯙꯥ ꯀꯤꯂꯣ ꯑꯩꯈꯣꯏ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯗꯦ ꯃꯣꯏ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯁꯤꯁꯦ ꯀꯩꯅꯣ ꯊꯣꯡꯉꯤꯕ ꯊꯔꯣꯏꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯊꯔꯣꯏ ꯆꯨꯞꯄꯛꯀꯦ ꯃꯌꯥꯝ ꯃꯌꯥꯝꯗꯨ ꯊꯔꯣꯏꯁꯤ ꯆꯥꯕꯗꯨ ꯌꯦꯡꯉꯨꯗꯨ ꯅꯤꯡꯒꯥꯏꯕꯤ ꯍꯥꯏ ꯃꯥꯅ ꯁꯤꯁꯦ ꯑꯗꯨ ꯍꯥꯏꯅꯕꯅꯤ ꯃꯌꯥꯝ ꯆꯥꯅꯤꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯨꯞꯄꯛꯀꯦ ꯑꯝꯇ ꯊꯔꯣꯏ ꯄ꯭ꯂꯦꯠ ꯑꯃ ꯄꯨꯊꯣꯛꯑꯝꯒꯗꯕꯅꯤ ꯆꯥꯎꯗꯤ ꯆꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯒ ꯁꯤꯡꯖꯨꯒ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛꯀ ꯂꯣꯏ ꯌꯥꯎꯔꯦ ꯉꯁꯤꯗꯤ 이건데 ꯌꯣꯡꯆꯥꯛ ꯇꯧꯔꯒ 이런게 ꯈꯜꯂꯝꯕꯅꯦꯕ ꯆꯥꯕ ꯉꯝꯃꯔꯣꯏꯅ yongchak이 좀 달아. 진주제도 잘하지? 들어오지 잡는 거야. 저기서 같이 넣지 않으면 그냥 피부가 좋은데요. 그냥 좀 소리 좀 불어요.
Şimdi ben koyuyorum. Tamam mı çocuk ya? Tamam. Hayır, ben bir bana var. İster bir kaynan. Ama şimdi ister çok severim. Havayla dumba turma sarıyorum. Ay dumba pamplıyorum ya. Ha. Nó không tao được ạ. Anh ăn nó cái đấy hồi vào chỗ xem em. Hai rồi. Mấy em lúc trong một chuyện cào này hai đâu tới thằng bác ăn con mình được chàng vậy gà dê gà đi này. Hào em phải rất là hào đấy anh thì nhau xem là gì. Mà nhung lên được ạ. Anh phải nhắn chẳng là bệnh gì. Phải làm mà. Nào sao vậy chẳng thôi chứ. Năm sau thôi. Thôi nhá. Sau đó có thêm hoa dầu để bia được rồi nhá. 저를 이거 산 거래. Thôi không mấy nó là hảo rồi này luôn đấy. 하나만 이거 보내면 더 올려. 아, 찍어서면 이제 막 보내면 됐겠나? 아, 얼마나 되나? 이랑도. 뭐, 어디서 가? 맛있다. 한번 서로 일파이야 이거 싸워. 그냥 알면 저거야 믹스파이 해. 나만 잘해.
ꯃꯌꯥꯝ ꯃꯤꯠ ꯐꯅꯕꯩꯀꯣ ꯊꯔꯣꯏꯁꯦ ꯆꯥꯎ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯇꯤꯚꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯞꯅꯕ ꯚꯤꯗꯤꯑꯣ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯇꯧꯖꯕꯅꯤꯅ ꯃꯌꯥꯝ ꯃꯤꯠ ꯐꯅꯕ ꯊꯔꯣꯏ ꯌꯥꯝ ꯆꯥꯁꯤꯀꯣ porque chắc rồi đấy mẹ cũng nói rồi đấy vợ chồng bây giờ không nhỉ xa mà nó rồi mẹ một xa mà mà tao kìa How you been there? Anh thấy trong cơ ạ anh ăn một cặp này làm bằng nè cái nó ha hơi chạy squash của nó hàng làm hò nó ôi cô bị rồi ôi cô bị rồi nó hoàn thành nhà nó hình như họ bảo phật tập ma'am aigise subscribe tabo ko kaubidano ma'am like share su tawi ma'am comment su tawi ma'am matang siguro sa lagi ma'am next vlog tamo na si